Siempre masana amuk thukai bane. Jumdaba. Aku gi lamkang gi customary da ningthau oigda bami aduna ahan bada aku na clerk su haye. Metai loan dadi mangta ba. Ko phagata pharoitra haibido adu jingba. Adu gi matam ada kana na so o taking pi ba leitia ba ko. Tauna dia. Ai gi matam da so ai nani thau oi ba matam da so ai hoji ki mangta ba habdo o wai manga ama halaga ai mangta yenge asigi o ki pai se pai asi yenge pai adu fajarabdi o phare ma pu bajare hai pai adu pat pa natraga mu ba natraga khitang maton da khitang kak pa adu gum bayaw rabdi e nang di punsi tele nang to ko mina hai nei magi asang ba pesa makai do hunna authority na lun ma hanbi bini aba ko asum haina tawduna leibini adu morning ma sina adu ma tham ka su kadri ganda ki clerk su haiba mangta ba adu da morning amna set o taking lo thokrab ni ma se aduna custom di morning am haiba eski morning am masana seme masana custom di pairi Lob adu mana pairi aduga logi wang mada mana hek o taking pithopa asida akoi ki custom gi lo adi morning am na thukai kre hojik te akoi lamkang si custom lo adu leitre harib su yare maram di mana thukai kre ne na asina akoi si pungning pendre aduna hojik hariba masi hariba lamol haiba asina ai sipni haiduna ni kana gumba ama magi maru mapang khangde magi masi manaw khangde masen mabai khangde asi gumba ki mi ga mana interest ma lawraga thabak tawbadagi akhoi khunse hoji yamna ware yamna akhoi sin nange aduna manaw nakpa sarkar na so akhoi bu mateng pangbiu akhoi bu yengbiu karigi wabano karigi kanu tawbno haibdo sarkar na so akhoi bu yengbiu akhoi si yamna ware ai ki ipana khunsi semba matam dadi Christian macha sing purakpa matam dadi akhoi gi Bible da lai Egypt ki Israel macha sing bu Moses na kenan da pubdo adugumna ipana hojik ki Christian sing bu puraga lakpanya ba aduna sigumba si asau soba thabak si asu khoi tawbne aduna hujikti masidi ai khoi to telli mangonda ai khoi ning thau haibe se khoi pi bangam loi aduna masi taseng na hardi madi kaino ni foreigner ni madi foreigner ni aduga masida madi khoi gi st sunate ko ai khoi gi kari lon ma sab se adu government na investigation to biraga wahang pahong hang biraga keno to bio haduna aidi ngasi gi press ki thongda aina masigi maram akhoi khungi maram asigi damakta ai wasi hajabni adu akhoi makhoina haye ai khodi founder ni haye founder di aigi ipani makhoi di keno wardagi makhoi lakpani adu potar oina lakpani ipagi matung injabani follower ni aduna hojik di aigi thamla pokpi gi angang singse aigi thamla pokpi gi angang ani si Dimapur da che thinba thabne che thinba thab sida hariba angang ani se makhoi si mafam marang khangdana mangkhre kadai da mangkhrabra kari tawbra mina kidnap tawkhre habsu khangdre kari tawkhre habsu khangdre koi aduna kari gumba government na masi busu mateng pangbire haraga akhoi gi angang ani se kanana phaduna thambibra natra pubibra
กระไดเซปราฮับโดยคุยขังดาบินีนะคนมีนสมติงปังบิวมาคุยสิถ้าดอกปินนะปะไฮบิวไฮดูนะไอ้งาสิเพรสกิทงสิดาไอ้นะไฮจับนี่ไอ้คณะบุษุมรานปีเดคณะบุษุเคนตัวเดดูปูไอ้ดิอาเซงบะฟาวเดอร์อามาซุงอาเซงบะอาจุมบะทับกโตเต้าสิไอ้คุยกินเนปาลีอามานะऔर अतोपमी अमना अखोई की मथक रास्ता दे कोई पाम दे मादो लो थोक पियो हादुना प्रेस की थोक दा ना ngang ba asi swai da sum tin sel lege thank you